Image PAODAM yang tabiri besumbo Imam Anuradha Devi nekona na krum zari. Housing Maroi Bapauda Agri Horti Expo amasong Buyer Salamit ngasi Chief Minister MP na hodokray. Kaksang district mapon sabah miyangge numitharam pangthokray. Reducing discrimination against transgender person habi hidamda nomage oiba awareness cum sensitization program pangthokray. Loinana Delhi Deputy Chief Minister Manish Sisodia ge bel piba CBI Special Court na yakhidre. House of Sanuna Pizari Manipur Putopo Organic Amadi Indigenous Products Ge Oiba Agri Horti Expo amasong Buyer Seller Meet Chief Minister MP na hodokray. Department of Horticulture and Soil Conservation Ge Manipur Organic Mission Agency Mamana Sinduna Impal Ge Hapta Kangjabung da Pangtokiba Tharamda Chief Minister MP na athoiba mitong Horticulture and Soil Conservation Minister Lepa Hokim da Tharamapu Oiba Kalonana Manipur Handloom and Handicraft Development Corporation Ge Chairman Kongban Tambam Ibomcha Additional Chief Secretary P Wi-Fi Northeastern Region Agriculture Marketing Corporation Limited Neramark Agriculture and Processed Food Products Export Development Authority APEDA Ministry of Agriculture and Farmers Welfare and Horticulture Department ke official sing tongan ba farmer producer company singi mihut sing so saluyaki Agri Horti Expo asi Agriculture and Processed Food Products Export Development Authority Ministry of Commerce Movener Ministry of Agriculture and Farmers Welfare Government of India amadi State Government sponsor tawduna sinbani hariba Expo asi thasage tang kontra pawasa thagani Expo asi hawdolaba matung Chief Minister na Expo asida hangliba stall sing da chatuna yankhi ngasige tharamda wangang laduna Chief Minister na Hai lamdam sida leidiba longmi singi potential khangbana state government na horticulture ge pothok sing develop tawnaba amade organic farming hana promote tawnaba thawdang kya lauri mahangna makata khibada mamana chahi tare ke manungda organic ge pothok puthoknaba thabak paikhapadagi hana hectare lising ahumga chamanga da organic ge polam tharamba adu hauzate hectare lising kuntra mapan jamapanda henga pangamle Mamana lupa crore chani hanbage polam mapanda yonduna miyamda kanaba pire pikraba state asina lupa crore chani ronge pot mapanda yon bahibasi yamna chingtha ningai ni haike ngarang numidang swar samputa thokiba thawdo aduge matangda Chief Minister na thawdo adu lengangna tumina yengduna leiroi action yengbiyo haina phungdoraklei Reserve Forest ke lamba kannaba amade lenga ke lamda loge wangmada sajalamba tonga construction sing Takai bagi tabak taukiba Chief Minister and Birengi Lengaka Asibu Jingmi Miyamge Mayuk the level Lengaka Mani Haina Maran Situna Surasan Boda Ngarang Midang Dege Hauduna Changsing Kiba Kongsangna Marampa Orega Chief Minister Ge Jorsampa Kongsa Tokray Indigenous Tribal Leaders Forum Kawa Lupa Amana Hausak Paliba Lengak Asibu Jingmi Singe Mayuk the level Lengaka Amani Maramasina Lengaka Sina Baikalapa Tabak Singda Zorsanpo Ge Miamna Corporation Piroi Haina Lautopakaloinana Ngasi Ayupung Nipandage Nungtingipung Maripawa Ban Lautopage Jerol Amangarang Tolake Hari Berserol Adu Tokraba Matung Ngarang Numidang Pung Mapanon Taba Madamdagi Masang Yam Lapamiamna Zorsanpoda Irangka Hauraptuna Chief Minister na Ngasi Sangakani Haina Taramba New Lamkada Leba PT Sport Complex ta Saba Public Gym Mai Thadokpagi Mathakta New Lamkage Sad Bhavna Mandapta Pangthokadaba Elam Khautena Churasampur Assembly Constituency ge MLA Oibagi Chahi Pabagi Thauram Maphamsu Amang Ata Thon Kibani Loinana Miyamgi Irang Aduna Marampo Oiraga Lengana Surar Sampodan Numit Mangani Internet Thingbak Loinana District Administration na Lamkada CRPC 144 ge Makada Mioi Mangadage Hana Pundanaba Amadi Sopayaba Kusukulai Bubada Athingba Thamkibani Adubu Lengake Athingba Adu Thugairaga Ngasi Ayuk Masing Yam Laba Miyam Tholaktuna Ngarang Thugairam Badage Ngasi Nauna Samson Bagi Tabak Tauriba Open Gym Ki Tabaka Amata Tawa Yaroi Haibadagi Jauna Irang Thoki
Masagi mathakta New Lamkage area kayada miyam thoraktuna lambida tayar mai thaba amadi uwa phaijan bai yauna thabak kya tawraki madudagi mafam aduda leiramba masing yamba police personnel singna miyamgi marakta chauna mungna bathokpadagi police ki site ge tear gas amadi rubber bullet sel kya kapki khongjang loisingge maikidagi so police ta nungna thaba amadi nauri kablakpada police personnel animak sokhe Hausa Pawada Police na Makoida Nungna Tarakiba Khongjang Loi Karaso Pagat Pangamle Haidi District Administration Kaksang Sanduna Kaksang District Ke Mapan Suba Miam Ke Numit Tauram Ngase Kaksang DC Office Complex Tapang Tokre Ngase Ayopung Taradage Hauduna Nungtingi Punga Ani Pawa Satakiba Miam Ke Numit Tauramadu da District Administration Kaksang Ke Makada Leba Line Department Kunmapangi stall sing hangduna aponba oina mioy chaniga kulumdoidagi punna grievances application chamrika kuntraro phangba ngamkhi hairi miyamda khudong saba piba aduda horticulture and soil conservation thawal kaksangi district officer ge maigaidagi PMKSY scheme ge makada khangalaba farmer beneficiary tarada water pump set tara amadi MIDS scheme ge makada khangalaba beneficiary tarada hanba oina kharipki maru marang sing deputy commissioner kaksang somorjai salamda beneficiary sing da khusnaki social welfare office kaksang ge maikai dagi MOAP disability CMST caregiver and the widow ge piba amadi thazalakiba tharaga puna application form tamaga contract rate medical health and family welfare department CMST card tananipan registration dawa known Anova form Maripo Tazalapa Amadi CMST card taranipan peki Kaksang Maikaida Ahanba MBBS Dr. Oibatanatana Manipur Laingake Family Welfare Ge Director Fauba Oirankiba Dr. Nauremba Asobana Laikidabage Anirak Suba Kumon Tauranga Marilainana Ngasi Kaksang Sangayum Pamda Labor Saska Sandrand Public Holder Lemna Anala Imbage Kemba Mangasapang Tokre Laikidaba Dr. Nauremba Asobagi Imung Manungna sponsor Tauduna Ideal Pioneers Club Kaksang Ning Taulaikai Laimat Chanura Nawa Tengbang Globe Manipur Amasung Bharat Vikas Parishan Manipur Paranna Punakusam Naduna Sinkiba Lemna Analayang Bagi Kempa Aduda Medicine Gynae ENT Ortho Neurosurgery Amasung Cardiology Dr. Singna Lemna Layang Kibaga Loinana Hidarlang Taksu Lemna Panganki Kaksang Popular Sporting Club Kaksing Kunyai Lekai Nasu Ima Hospital Kaksanga Kusam Daraga Free Health Camp Amang Ngasi Ayo Pung Nipandagi Hautana Pung Humpawa Pang Tokrai Ngasagi Free Health Camp Aduda Medicine Skin to Orthronis and Baki Anabasing Lying Bakalunana Lemna Hidak Piki Gambasada Blood Sugar Test Toki X-ray Su Longnaki Kaksang Assembly Constituency Game Manunga Pauduna Chatliba National Highway Asige Kaksing Sengong Mayagi Lambi ki phibam ase sokse laktuna kongkya leire masana maram oiraga lambi asida chatliba miyoi kya da khudong sadaba accident chingba kya thole nungsu tha lakpada matamdadi lambi asige phibam hena sokse lagani miyang ge khallaga lambi ase mari leinaba department atuba matamda samsanaba joint non-government voluntary organization JNJBO kaksang president amadi general secretary na kuyak pidana thadropa cherol amana mari leinaba sange puning singselakle Hiramasaga Marilanana Deputy Commissioner Kaksang Dasu Aiba Serol Ama Pisangkrai Hairi Moria 1 number 7 ge Manung Channel Laiba Canada Bengi Samin Tank Lofoge Misaga Marilanana Sankiba Jeshina Pungkun Mari Manungda Mihatpa Putokadabane Haina Dabi Tauraduna Ngase Ayopung Taruktage Hauraga Moria Town Manungda Punna Pungkun Marigi Total Sadop Chatari Sadam Nasana Madam Boraga Moria Manungda Pamba Ima Kaitel Hoten Dukan Singh Lonaki Amati Street Bandar Panakide Impan Moria Lambida Passenger Service Toba Garisang Chinakide Amati Tungatungan Ba Government Department Ke Office Tonglonaki Sadam Nasana Madam Boraga Mausage Punsida Chauna Kaiba Piki Missy is Gamari Lenana Sankiba JSG Secretary David Memend Vipena Pundura Kibada Jathariba Toten Sadan Asi Yamna Santilena Satazabani Missy Asida Senadiba Mirishing Lenganga Toba Matamna Pagatuna Asumba Wild Sataduna Mara Labising Matik Jaba Sairak Pigadabane Haina Pondoke
Sadana Manungda Pamdaba Thodok Sang Thoktanaba More Police, More Commando, Special CDO, Amadi, FIP IRBG, Personnel Singna, Akanba Section Taurang, Lokatuna, Ngaksanbagi, Tabuksu Satadi. Missy Yasanamara Moraga Tenopan DC na, Tokpa, Order Amage Matung ina, Moretan, Manungda Pamdaba Thodok Sang Thoktanaba, CRP Shige, 144 Tamkre. Asian Highway 102, Impal More Lambi, Sangatbagi, Mengda, Thobal Kaitingi, Mapamda Gari Parking Oinaba Mapam Pidana Rail Cousin Bayaroi Hainangasi Kaitin Asida Popam Pamlibi Ima Ibn Singa Amadi Dukanta Pamliba Singna Irang Haura Craig Reading Today Craig Iranka Adu District Police Taubalna Laksan Nabakana Honaki Adubo Ngamdabadagi Kudakta SP Taubal Zoge Chandra Hawijamba IPS na Luchingba Tim Laktuna Laksan K Tungda DC Taubalge Opista Miamna Thomson K Tawang Kaitingi Ima Event Singna Pundaropada Tawal Kaitenda Porche Labor Lakpasinge Gadi Thampam Parking Thamdana Rin Kazanba Hibasi Kaitel Asibu Sitarangaba Amadi Mutkinabagi Masaka Amani Doinana Masi Kaitel Asida Popam Pamduna Nomagi Zaratan Ziriba Singi Hinganabagi Lambi Kaktabibani Maramasina Mapama Asida Relin Kazan Bayaroi Lambi Asigi Mayada Mediant Kagatuna Amaga Lantolan sent Yadanaba Ani Topagimong Assisu Tobigano Atobada Put a bridge Amasabio Amadi Traffic Point Ama Tambiduna Kaitel Asibu Tankai Tatopigano Kaitel Asida Popam Pamliba Amadi Dukanta Pamliba Singi Apamba Sing Asi Mari Lainaba Singna Atobada PBU Aikoge Apamba Pangriva Power Charahen by Yona Makal Makakiage Kongzang Sangsangane Haiki Ait Colin Pike Colgate Foundation Degi Tharam Ngasi Manipur Lengaki Travel Affairs and Hills Horticulture and Soil Conservation Ge Minister led by Haukim na Atoiba Mitung Oina Sarugadana Pangthokre Ait Colin Pike Bills Authority Nisanduna Kula Asage Public Ground da Pangthokeba Foundation Degi Tharam Baduda Ait Colin Pike Bills Authority Ge former chairman Jamkotang Haukina Tharam Mapolena Helkomanga Haukim na Akanaba Mitung Oina Sarugaki KBC Center Church Molnoi area ge Pastor Saikojing Haukimna Isur ge Mapau Pibagaloina blessing prayer Pangthokpa Miam Punna Isorbo Thagatpa Isai Sakpagaloina 8 colon 5 Village Authority ge Chairman Thanko say Haukimna Authority ge Mhote Sinduna Tharamba Aduda Sadu Yakiba Sangnareba Mioishinda Kudon Posang Piduna Ikai Kumnabana Taram Asige Mapangoiba Taram Sing Oike Ngasigi 8 colon 5 Colgate Foundation Dege Tharampa Aduga Mari Lenana Minister led by Haukimna PWD ge Makada 8 colon 5 Kulda Nauna Black Topping Tauba Lambi Singsu Ribon Kaltuna Miam da Kusinake Reducing discrimination against transgender person Haiba Hiramda Nomage Eva Awareness Camp Sensitization Program Amangasi Impal West District ge Naurem Chaproge Community Hall da Pangthokre Tharambadu District Health Society, Impal West Ke Miang Makada Community Health Center, Wangoina Satiga Punna Kusamnadana Pangthokibani. Tharambaduda CHC Wangoge Medical Officer Dr. N. Susila Satige Consultant Y. Sabna Itagi President Yambangko Oinam Amade Trans Women Rupa Yumnam Yauna Maru Ibami Kana Saruyaki. Tharamba Adugi Manung Chana Transgender Singe Oiba HIV Hepatitis Yamna Tonga Tongamba Laina Kya Screening Taubuki Matakta Lemna Lainduna Hidak Langta Kya Supeki Climate changes and the public health challenges Haiba Hiramda Nubinini Satagadaba Anbasize Academy of Health Sciences Northeast India Public Health Conference Subcont Ngasi Langol the Labor Size Academy of Health Sciences Sagi Campus da Hodokre. Sizagi Department of Community Medicine na Sinduna Pangtokiba Conference Hodopagi Tharamda Manipur University ge Vice Chancellor Professor L. Lokendra Sagi Director Dr. M. Amuba Srigi Board of Director Dr. S. Jugendra Subcongi Chairman Dr. T. Gambina Athoiba Mitunglen Tharamapu Amade Akanaba Mitunglen Oina Saruyaki Atoiba Mitunglange Waran Peter Duna Manipur University ge Vice Chancellor Professor and Lokendrana High Malingi Hongakleba Aying Asagi Pibam Asida Ngasige Conference Ama Pangtopasi Yamna Matang Saba Amane Climate Change na Miyabige Kunai the Pidiba Chaitinga Asina Ngasidi Ohumpakea Lahale Zakot Bagilam Senda Mangthana
चलक्पा लोइनना महौसागी खलदचु असोबा सैथें पीरे मरम मदुना यारिबा मखै महौसागी खल सोंदनबा होनबा तंगाई फदे ngasi seminar asina achoba kanaba ama miyamda piba ngamlagani haibagi thajaba thamki Manipur lenga ke cabinet mifam amana Manipur gi mafam kharadagi yu sungba yonbagi lairamba athingba lauthokiba wareba adu handokadabani haiduna coalition against drugs and alcohol kada amadi lamdam asagi tongan tongamba imalup singna satharapa khongjang ngasi lepalaitre Kongjang aduki manung channa ngasisu Imphal East District ki Naharov Makhapata wakan mi phamdana Kongjang jan sangkrai Kongjang adu All Manipur Women Social Reformation and Development Samaj Nupi Samaj Gurupat Women Welfare Association Naharov Makhapat Imphal East amasung Kadaga punna kusamnadana pangthopani wakami phamadada yu legalization tawba yaroi yu deki lakpa selga miyoibagi punsiga onaba yabra yu natragadre lainga ke revenue langnaba lambi leitrabra haina thaba placard sang sizinaki lagliba lisangani kunmari ge MP election asada BJP bo maithiba pinanabage pandamna Manipur da leiba wakhalon manaba opposition da party sang punsinaduna mahathak bandhan haidiba kholaw asagi makhada aponbage oiba mirep Thadukani haina ngasi JDU Manipur State Unit ke President KSIS Birena Pondokre ngasi Palace Compound laiba Gobindji Temple Rota JDU Manipur State Unit ke Anawa Sanglen Sangabagi Thoranga Marilena Mahana Hai Manipur laiba opposition parties and Congress Party Communist Party amadi JDU ge oiba mifamba amana pangthokla batungda India dake BJP Sarkar Namthanaba warep lokibagi matung ina mahathag bandhan khulauga loitana akanba campaign ama sangsalagani handa pangthokiba Vidhan Sabha Mikalda party asage MLA kya songthokiba amadi party ke election maram oiraga party asage thabak thoram kya pangthokpa ngamdana leirakibani adubu center ke lutingba singna laurakiba wareke matung ina ngasidi BJP lengak asibu muthanaba semsaba hore haina pondokhi Mana makataraduna hai JDU ke MLA manga party asidagi songthokibagi matangda disqualification tawina ba Manipur Assembly ge speaker na Jeron Pikrabasu ngasi pawba hiramasage matangda karigumba thabak amata paikhalak tabana marampa oiraga Supreme Court ke senior advocate amaga tanaduna kari thabak tawya bage haibadu khanaraga thabak paikhalagani Sangabagi Thorampaduda JDU Manipur State Unit ke President na JDU ke Pirand Sangkhat ke bagaloina na Anoba Sanglenda aduburi wangkaltuna hangdoke Ngasigi Thorampaduda JDU Manipur State Unit ke Executive Member amadi Hanagi Minister Nimaichan Loang amadi Unit asige office ke thokpubu sing ke asu sarugya ke Panbayabadi Taranito Suba Manipur Vidhan Sabada JDU ge Mirep Tarok Mai Paktuna BJP ga Sarkar Paimina Kibani Matam Karake matungda mirep taruke manungda manga BJP da yaukibani Nongpok Kaithal Mambi Road asi matam kuina sambirak tabana marampo oiraga ngasidage matam kaktana ban haukre ngasi anganba ayuktage hauna azad golai changamdabi amade topna chingba tongan-tongamba mafam singda masangyamlaba band sawgatpa sing tholaktuna lambida tayar mai thaba amade usasang phaisinduna lambi thingjanbana Miyamgi chathok sachina amade mausage punsida chauna kaiba pikre lambi thingbage khongjang aduda sarugya kiba top mathak lekai mairapaibi lukke president Naurem Pichangmasa na haikibada azad golai dage nongpo kaithen mambi taba lambi asi chehi kyage mamang dage asuke matik phatana leirakle nong churaga lekhom nungsa sarakana upulna maram boidana miyamna chathok sachinda aduke matik wanare Mahiro Singh iskun chatpangamdre accident masang khangdana thoklai maram aduna lambi ase samjan binaba kayarak hana hajarabasu lengak asina karimata tabidre lambi ase thinglakadi uphul hauraroi leikhom thoklaroi accident so thoklaroi maram aduna lambi ase samdriba phawbodi thinglagani khongjang changsilagani tangai phadana ana ayeke lakpasang natana lambi asida kanagumba amata chalhaloi Manipur lengana hayang phawbage manungda semnaba thabak paikhatrabadi lambi ase miyamna tokthopage khongjangsu sangsengani haiki
Manipur University da megi tangka marida malemgi lebakyagi mihut sing sadugyaduna Y20 ge seminar pangtholagani seminar da asida malemgi lebakyagi mihut sing yauna lamdam asige akhanga hai amadi mahero yauna delegate chatrogramna sadugyagani haida Manipur University ge Vice Chancellor Professor and Lokendra na phongdokrai hidam asige mari lenana Manipur University ge VC committee Rumda pangthokiba paugi mifam amada Professor and Lokendra High India na yumbo iduna pangthokliba G20 ge sadukama oina Y20 ge seminar as Manipur University da pangthokadabane India ge institute khara khangatpagi manungda university asisu yauraktuna foreign panelist tarog foreign delegate kunda yauna India ge mafam kyadage su delegate kyana sarugyaragani Manipur ki tongan ba district singdagi Manipur University da affiliate tauraba college singdagi khangalaba mahiroi humbudra su yaugani Delhi ka police ka mari lenaba money laundering case da janabadege jail da leriba delige hanagi deputy chief minister Mani Sisodiana Belda thadopinaba tharapa petition adu CBI ge special court amana yakhidre Special Court के जज MK नाकपाना हाइकिबदा हौजिक सथरिबे investigation process yengbada सिसोदिया बो बेलदा थादोकपा हाइबसे मतंग सादे crucial stage da case adu leibani na सिसोदिया ना हाइजरकपा यादबनी हाइबा वफमसु the enforcement directorate idina phongdoke National Capital da Chanagadaba Anova Liquor Policy ge matangda email sing Sisodiana Sandoke haina idina maran sekhe Maske tang kuntra mathoida Sisodiana ahanba oina mahako bell PPO haina petition tharakibane Delhi Liquor Policy ado middleman traders amadi bureaucrat sing season aduna businessmen amasung politicians singna makoige kanana ba sembane haiba wafamsu idina phongdoke Case to Mari Lenaba Wang Pang Tananaba CBI ge Hanage Chartered Accountant Buchit Babu Gorant Lasu Pakrabane Telangana ge Chief Minister ke Chandrasekhar Rao ge Machanapi Kavita Su CBI na Wang Pang Tauke Haire Hauzik Sanab ge Pauda Sotonto Police na Sinduna Thasage Tang Kunmari de ge Tim Nipana Saruge Yaduna Kamsang District ke Sotonto Village ge Pre-Counter Chatarakiba Second Super Trophy 9 S-Side Village Level Tournament 2023 game apu FC Poiro na oikre ngasi lotion bege tharamda khangabo Assembly constituency ke MLA Okram Surja Kumar na athoiba mitung Sotonto Village ke senior citizen Thanmi Phongluina tharampapu aduga Sanga Yupam Zilla Parishad ke member Muhammad Hibzur Rahman Wangsing Lamding Municipal Council 1 number 3 ge councillor Yunam Ibo Bisak Uyaldage social worker Huidrom Dirigent Amade Khangaboktage social worker Marang Them Mangnem Sauna Akanaba Mitonglan Sang Oina Sarugake Ngasi Thamlai FC Amasung FC Poiro Anina Sanakiba Final Match da FC Poiro na goal Amasinoda Thoiduna Trophy ge mapu Oibangam Kibane Winner runner ta kraba Tim Singda tournament aduke trophy amadi cash prize donor oikiba lamding dagi Laisram Sobasi yauna mitunglen singna pricing enthoki Hauzik arobada maroiba pau amane pizari Agri Horti Expo amasong Bayer Salamit ngasi Chief Minister Empirena hodokrai Kaksing district ki mapon suba miyangge numitharam pangthokrai Reducing discrimination against transgender persons habi hidamda nomage oiba awareness cum sensitization program pangthokrai Doinana Delhi Deputy Chief Minister Mani Sisodia ge bel piba CBI special court na yakhidre Image PAODAM ngasigi de matang sidaloi sere meng tabiri besungba amukana khurumjari